Inner Manipur Parliamentary Constituency ki Mikhalda Congress Party ki mirep oidiba Professor Bimol Akoijam bu masak khangdaba singna thiramduna ki halamle haidi. Thaudog asi tha asigi haukiba tang kungani pan gi nungthil pung ahumrom taba matamda thokibane. Hiram asigi matang da MPC sigi President oidiba MLA ke Mega Chandrana Manipur ki Chief Electoral Officer Pradeep Kumar Jha amadi DGP Rajib Singh dagi security pibinaba haizakraba matong candidate asigi ngaksal gidamak security personnel sing pirakre haidi. Kari maram gidamak thawong adu chathabano haiba khangba ngamdrabaso thawong adu mikhal asiga mari lainana chathaba oiramgani haina chingnari. Numit adu maktada pung amarom lairaba matung dasu miyoising adu amuk laklaga Professor asibu makoiga unanaba khanghalam ki haidi. Thawong asimakna Congress ki mirepta chawna ki akhang pibani haidaduna Mikhal asi free and fair oiba ngamloi haina MPC sigi President MLA ke Mega Chandrana Manipur gi Chief Electoral Officer Pradeep Kumar Jha amadi DGP Rajib Singh na pishinba waka chairwalaman haidi.